everyone, mayambu khurumjari ngasidi boiler oina thongjarage ado thongba haise mahi yaudabida dum thongjarakadoi bako ado thongna ai wari ama julijarake aingonda thokpa thodokne ado aingonda pirakpa comment haitare adui matang dai samlapta ai haijage bako ado aina sigi yen thongba siga koi boiler thongba siga chana dam bana aina koi kaleja ne bori ne toraga ama metle singju oi kai oi ko mayam khara mayan khara hapchalaga sima mechare aduga ai thongna dum ai mayam da wari je haijarage ba wari se kanone da ai gi kano se da alu metagi video short video dara long video dara ai kawre ko khara budi kuye ado aina sigi je amnan clear out tongning bai tare to kan alu met pasida mayam je kamaina metna ge ba alu met pase khutna met para glass na met para koi alu kam met to buduni ko ai je thong orga alu met pado adu dune ba ado aina met pada koi gi alu je kano se thau je taw the morok se adu ko khutna met le ba mana magi comment se da aingon thai reise koi gi mapan lam gi mi na uraga koi gi mai tai macha jing manipuri macha jing dina yam smaina khutna tot pa je mina hangoi na gini mina nok na gini haibi mong ne ba habiti mina uraga hangoi na gini haibi gi ne ba khutna met pa gi adu du ne ba adu mana khutna met pi ga nu kai tor e ado aina sai aina mu haiba aina mapalam da ne aina leise ado adomna kana tawi haido mapalam da lei mi jing ti amoena moini henam kano tawi khutna metlaga semba pochai jing moina hena ne ga semi je kogi bakery khangde ama khangde moi khut ma sanga ta ne ba tawri je ado samosa khangde mapan da hotel da badaba da chari ba kholi ba tawri ba de ki alu paratha ni khangde amani khangde mayam yonari jing je ayam na kogi ke tare khutna tolaga khutnam semaga ta ne ba ko to moi da koina kasu ikai ni ngai leite kogi tradition gi oiba koina thong da thak ta na yum da chanari ba mong do dum ai dum thong ja be wa ne ba aigi oiba pot ne ba sidi aina hotel amada aina master chef oiru bujunate aina restaurant amagi chef oiru bujunate ado sidai de ai tenta kaino hangoi ngai ke sulaite na khanjai aduga khutna met ba haije khut haisina maru ne ba aina ju haije ge ba ko khutna haibasina maru ne ado mana khut to globe ama upoi aina globe to gi upagi haina vi leje den waro binu na ina haiba khut upagi khut ta globe upaga kamaina tak thong no comfortable oi de ba ado aina hotel amagi chef ne hai tar gadi mi mayam du gi customer mayam gi khalaga upa ya ba ado sidi aigi icha gi aigi husband gi damakta thongja bai cha injang ne ado mayam na yeng bi boi wani mayam na yeng bi raga hangoi ni hai je karma mong dana hangoi doi no ba khutna met pa hai je loina mak mi khuri mu khutna met laga loi chana ri ngak tani singju khangde ama khangde loi chana ri ngak tane ba ado magi pirai ba comment du gi aigi kano du su yamna thagat ni ngai di oi aduga ain haijaning basu adune koidi khutna metlaga khutna suraga khutna ilolaga chajarak panina comment duda ain haijagri je aidi khutta globe upaga sijina bagi haina bi leijade na aina kumjagi buko ado siju aigi thought ne aigi wakhal ne mayamna kano natabanina aigi kitchen da tawjaba pot ne ado yamna hangoi biragadi adum skip tawbi ba yane buko aduga kasu kano tawdaba pot ne na aina di khanjai ba ado mayam sumai tawdana aina comment ji paokhum ji pining ba haitare comment da pinaraga inaraga leibro ado sum aina nungai jatabagi aina video ji ki mateng loraga aina answer ji pijabane bako pibu budi aina comment du da dum khara de dum piba answer ji khara de dum pire bako ado mayam mapan da leiba na mina hangoi ni haijo hoi chumme yamna high class oigiba mi yamna millionaire oiba mi jingjina di yengninga roiba chaninga roiba adubu CCD aigi oiba aigi chakhumgi oiba aigi kitchen gi oiba aina nongmagi thongi thaibado mayamda uchabai wani aina si layout toraga aina mi amada serve torugodabu nate sidi ado amaromdi man haidu comment du ai appreciate tawjai thank you for the comment aduga adum anauba wakhal budi oi ko hand glove upiyo khotpiyo na ado simadi ai haijage hand glove upaga thongbagi ai haina bi leijade ado waro binu ai gi sigi video sigi mateng loraga ai answer pijari ado comment du da so answer budi ina adum hanjage bane ado mayam ai gi video se gieng biba ubiba mioi singna adum gyan ta piragadi kai haining ba leige aina hairiba wahai jida kari soiba leibage natraga kari phongdokning bage habado mayam so dum haibiramo habidi khut ta globe upaga thongbaga khut ta globe uptana thongbaga hangoi badu hangoi gini haibaduna fabra natraga comfortable oibaduna fabra si matang
ꯑꯟꯁꯔꯗꯨ ꯄꯤꯕꯤꯔꯝꯃꯣ ꯑꯩ ꯀꯃꯦꯟꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯗꯨꯁꯨ ꯄꯥꯝꯃꯦ ꯍꯪꯒꯣꯏꯒꯤꯅꯤ ꯍꯥꯏꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯑꯗꯣ ꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯨꯠꯅ ꯊꯣꯡꯕ ꯊꯥꯛꯄ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯕꯔꯁꯦꯜ ꯐꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯄ꯭ꯂꯥꯁꯇꯤꯛ ꯎꯞꯁꯟꯕ ꯒ꯭ꯂꯣꯞ ꯎꯞꯁꯟꯕ ꯍꯥꯏꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯦꯗꯅ ꯁꯣ ꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ